lamdam asida thokliba chahi ama helaklaba irang asigi warushidama ngasi fawbo purakpa ngamdan leriba asida lamdam asigi miyamna iramdam asigi oiba mapangal kanba regional political party leihanba pamnarakpa amadi regional political party ki mathau tarakpa do lakadoriba matam khara asida mangfaunagadabribra haiba si achoba wahangama oirakle lamdam asigi masak nairaba senior journalist yambem labage social media da thagalakpa post amada lamdam asida khundariba tongan tongan ba furut ki luchingba sing punduna Manipur mati matau karam na kangadage haibagi matangda mifamama haukiba thasigi bangada sagolbangi mafamama da pangthokre haire mifamadu da ait sarat singh chongthang bijoy singh asang kasar thonau jamprinda tomtom sana nongshaba moirangthem inau senjam surjit diparani sapam ratnalisham nisa senha sa stampasana amade STDMC के अहल ओइरबा लुचिंगबा नोंद्रेमबना चिंगबा सिंगदा सरुक्या के मिफमदुदा मणिपुरदा अचौबा अनौबा regional political party leibagi matangda kupna khana naina ki haire mifam asi makha tana thasi gi 13 da amuk khana pangthokhi gani haire